ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯒꯦꯝ ꯄꯣꯝꯕ ꯑꯣꯏꯅ ꯇꯧꯒꯦ ꯌꯦꯡꯉꯨꯇꯨ ꯍꯪꯒꯥꯝꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯂꯩꯔꯦ ꯆꯦꯡ ꯂꯩꯔꯦꯁꯦ ꯃꯅꯤꯄꯨꯔꯒꯤ ꯆꯦꯡꯅꯦ ꯏꯃꯥꯅ ꯊꯥꯕꯗ ꯌꯥꯎꯕꯤꯔꯛꯄꯅꯦ ꯑꯗꯣ ꯆꯦꯡꯁꯦ ꯍꯥꯞꯆꯜꯂꯁꯦ ꯑꯗꯨꯒ ꯃꯆꯟ ꯀꯩꯀꯩ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛ ꯅꯣꯏꯔꯁꯦ ꯃꯣꯔꯣꯛꯀ ꯃꯁꯥꯂꯥ ꯀꯩꯀꯩꯁꯦ ꯂꯣꯏ ꯌꯥꯟꯖꯟꯅꯈ꯭ꯔꯦ ꯁꯤꯗ ꯃꯆꯨ ꯂꯩꯔꯦ ꯃꯌꯥꯝ ꯇꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯁꯤ ꯀꯨꯀꯔꯗ ꯍꯥꯞꯆꯜꯂꯁꯦ ꯀꯨꯀꯔꯗ ꯀꯥꯝꯒꯦ ꯍꯥꯞꯄ ꯂꯣꯏꯔꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯁꯦ ꯀꯣꯝꯄꯥꯛꯇꯣ ꯑꯗꯨꯝ ꯌꯥꯁꯜꯂꯒ ꯄꯥꯈꯣꯟ ꯑꯗꯒꯤꯗꯤ ꯂꯝ ꯃꯔꯣꯏ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯉꯧꯅꯕ ꯂꯩꯔꯦ ꯁꯤꯅ ꯍꯋꯥꯏꯖꯔ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯀꯥꯝꯕ ꯂꯣꯏꯈ꯭ꯔꯦ ꯊꯥꯎ ꯉꯧꯔꯒꯦ ꯊꯥꯎ ꯍꯥꯞꯈ꯭ꯔꯦ ꯁꯥꯈ꯭ꯔꯦ ꯖꯤꯔꯥ ꯈꯔ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯇꯤꯜꯍꯧ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯆꯅꯝ ꯁꯤꯡ ꯃꯣꯔꯣꯛ ꯐꯗꯤꯒꯣꯝ ꯈꯔ ꯉꯧꯕꯗ ꯍꯥꯞꯄꯒꯦ ꯍꯋꯥꯏꯖꯔ ꯈꯔ ꯉꯧꯔꯒꯦ ꯋꯥꯎ ꯁꯤꯗ ꯌꯥꯝ ꯍꯥꯎꯔꯅꯤꯌꯦ ꯉꯧꯔꯗꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯍꯩꯈ꯭ꯔꯦ ꯉꯁꯥꯏꯗꯣ ꯏꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯄꯨꯛꯀꯪ ꯀꯪ ꯂꯩꯔꯝꯃꯦ ꯁꯤꯗ ꯂꯩꯔꯦ ꯍꯋꯥꯏꯖꯔ ꯍꯥꯞꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯎ ꯌꯥꯝ ꯍꯥꯎꯔꯅꯤꯌꯦ ꯍꯋꯥꯏꯖꯔ ꯍꯥꯞꯈ꯭ꯔꯦ ꯍꯥꯞꯄꯗꯣ ꯎꯜꯍꯧꯗ꯭ꯔꯦ ꯑꯩꯅ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯋꯥꯎ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯇꯨ ꯀꯔꯤ ꯄꯥꯈꯣꯟ ꯍꯥꯞꯄꯒꯦ ꯄꯥꯈꯣꯟ ꯍꯥꯏꯕ ꯁꯤ ꯄꯥꯈꯣꯟ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯄꯥꯈꯣꯟ ꯁꯤꯅ ꯂꯝ ꯃꯔꯣꯏ ꯈꯔ ꯌꯥꯝ ꯍꯥꯎꯗꯧꯖꯥꯠꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕꯅꯤ ꯋꯥꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯨꯠꯊꯠꯂꯒꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯒꯦ ꯋꯥꯎ ꯃꯅꯝꯗꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯩꯅ ꯆꯥꯖꯒꯗꯣꯔꯤꯕꯁꯦ ꯉꯁꯤꯗꯤ ꯆꯒꯦꯝꯄꯣꯝꯕꯅꯦ ꯀꯨꯏꯔꯕꯅꯦ ꯆꯒꯦꯝꯄꯣꯝꯕ ꯆꯥꯒꯦꯅ ꯇꯧꯕꯁꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯥꯃꯦꯟꯒ ꯍꯋꯥꯏ ꯂꯩꯕꯥꯛ ꯍꯋꯥꯏꯒ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯉꯧꯕꯅꯦ ꯑꯗꯨꯗꯨꯒ ꯁꯤꯗ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯂꯩꯔꯦ ꯁꯤꯗ ꯉꯁꯤꯗꯤꯅꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯆꯤꯛꯑꯒꯦꯅ ꯍꯦꯛꯇ ꯈꯜꯂꯕꯅꯦ ꯑꯗꯨꯒꯤ ꯄꯨꯊꯣꯔꯛꯑꯕꯅꯦ ꯑꯗꯨꯗꯨ ꯁꯤꯗꯅ ꯀꯣꯠꯅꯕ ꯇꯤꯜꯍꯧ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯉꯁꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯌꯥꯎꯗ꯭ꯔꯦ ꯁꯤꯡꯖꯨꯒ ꯌꯥꯎꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯗꯨꯒ ꯍꯥꯎꯕ ꯍꯧꯇꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯋꯥꯎ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯌꯥꯝ ꯍꯥꯎꯅꯤ ꯃꯌꯥꯝ ꯇꯨ 하루에 ꯑꯩꯅ ꯄꯣꯝꯕꯅꯦꯕꯀꯣ ꯃꯥ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯒꯦ ꯇꯧꯕ ꯀꯥꯎꯕꯅꯤ ꯍꯩꯅꯗꯕ ꯆꯝꯐꯨꯠꯇꯨ ꯌꯥꯝꯅ ꯆꯥꯒꯟꯗꯦꯕ ꯆꯝꯐꯨꯠ ꯃꯥꯏꯔꯦꯟ ꯑꯩꯅ ꯆꯥꯛꯇ ꯉꯥꯟꯕ ꯀꯨꯀꯔ ꯀꯥꯝꯕꯗ ꯑꯗꯨꯗ ꯍꯥꯎꯋꯦ ꯑꯗꯣ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯃꯅꯤꯄꯨꯔꯗꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ 하래 nó một con hậu mùa ruột hay cái tông anh
자, 모록지 하자. 사해? 애기들 먹더니 하면 사래. 시기들. 그냥 사지 뭐. 모록지 이제 사다 먹다 있다 보러 강도. Rồi mong khóa rồi lấy cả quy đấy sahi si phá mà này khẩn hả? 가면ก็จะมาชาแกมฉัน모록도 하나 왜 아프대 참나 시기다 고사다 고사도 살면 냄살 모록도 하나 해야 되고 모록도 하나 해야 되네 살에도 삽시해 고사사지 고사도
Hào mà. Ma'am ngasi chaba matang soida loijare ado ma'am aigidi hana comment da pibira ame bako charo haina ado jingdo chagare ado hujikti charo na kanam ta haidra ado aina thokpa dum pangcha sarabane ma'am na chaning le de dum comment haibiro aigi video su ma'am nungsibuduna like amadi subscribe tawbiramo mathangi anauba video ga amuk sungsoi soidana thengnaminarase ma'am ngasi matang soida kainarse ma'am. Bye bye.